Lakhipuronline Putoksaba September ki tang konumdoi Laibak pokpa numit ki Khomjinba Pao tabirasi Ahanbada maroi Pao Raja sigi miyam gi apama matungina Jubin Gar ki postmortem amukhana pangtok nanaba Raja Sarkar na warep lokre Asam gi sagnai raba saisakpa asigi ngasi pangtok kadaba poloi bagi tharongga mari leinana Raja gi mailoi sang khudingmak ngasi suti laukthokre Bodoland Territorial Council BTC gi mikhal ngarang ingtap na loisin kre Sribhumi Police na Choraibarida operation chathaduna yaba tablet lising yang khairom phagat kre Mahiroi singi dama career counseling program ma binakani da pangtok lagani Manipuri Autonomous Council Demand Coordination Committee Assam na makhatana awareness campaign pangtok kre amasung Dibya Desmukna FIDE World Cup da wild card phangkre Hojik mapungoi pa pau tabirase Saknai raba seisakpa Jubin Gar ki thawai yaudraba haksangda mahakpu aroiba bidai pinabagi damak ngarang Gawhati gi Sorosojai ki Arjun Bogeshwar Borua sanabungda masing yamlaba miyamna stadium da laktuna leisu kanakhi Mapan Laibak-tagi mahaki marung mapang kayasu ngarang laktuna thoromda saruk yakre Assam gi Rajyapal Laxman Prasad Acharya amasung Bhutan gi ningthauna mahaki representative tharaktuna imung manunggi awabada saruk yaminakre Saisakpa sigi poloi bagi thauram ngasi Jorabat ki manakta Sonapur ki Kamarkusida Raja ki thakta ikai khumnamba kalunana mahaki aroi ba thauram pangtok lagani Mukhyamantri Dr. Himanta Biswa Sarma ngarang thauram pangtok pamda chatuna yengsin kre ngasi gi thauramda Kendra gi Mantri Kiren Rijiju amasung Sarbananda Sanwal Assam Vidhan Sabha ki Speaker Biswajit Daimari Vidhan Sabha ki opposition gi luchingba Debabrata Saikia amadi Meghaloi gi Deputy CM Preston Tinsang na chingba akhanaba miyoi kyana aroiba tharomasida saruk yargani Laingak na September gi kunithoi amadi kunhumdoi numinini chubna Rajya sinba thungna dry day su laukthokre Rajya sigi saknai raba saisakpa sigi mapamda ikai khamnaba utuna ngasi mahaki poloi banumida sida laingakna Assam gi school college university pumnamak ngasi suti laukthokre aduga Kamrup Metro Jilla gi sarkar gi office sing su ngasi suti oiragani Rajya Sarkar na Assam gi miyam gi apama matungina saisakpa Jubin Gar ki postmortem amukhana pangtokadori Mukhyamantri Dr. Himanta Biswa Sarma na paumi singda hai Singapore da postmortem pangthoklabasu miyamna thodokasigi matangda chingnaba pokpa sina maram moiraga miyam gi apama matungina Assam lengakna Jubin Gar ki postmortem amukhana pangthoknaba sarkar na warep lobani haikhe ngasi ayuk pung 3 makhai taba matamda AIMS ki akhanaba doctor singna Guwahati Medical College da saisakpa sigi postmortem amukhana pangthokadori Cannot be better than Singapore in Guwahati because they are technically much better place than Guwahati. So I personally did not wanted to encourage a cutting of his body. You know how postmortem is done. But still, as a chief minister, I cannot go by my own emotion. I have to take decision on the basis of mitigating circumstances. So as there is demand, and I have seen 1 or 2 leading people has also raising this demand. So we have decided to accept the demand, and morning it will take 2 hours. We will go through the process. September ki kunithoi ngarang ningthau kaba numita Assam gi saknai raba saisakpa Jubin Garg na leikitabada Manipuri National Council Lakhipur Court District Unit ki maikeitagi Fullertol bypass da numidang wairam pung 3 taba matamda awaba phongdokpa kaluinana leikidrabagi thawaina lairamne da ingne chikna leirunaba taibang mapugi mapamda thauni jakre awaba phongdokpagi thoromasida Manipuri National Council Lakhipur Court District Unit ki President Wahengbam Bidya Sundar Vice President ani Ingudam Nilbir amasung Ahongbam Bobita Secretary Mutum Ranjit Cultural Secretary Wangkhem Mayung Pisak Macha loinana Member singi laktagi Moirangthem Premjit ka loinana Oinam Biramani President Lakhipur Anchalik Panchayat su saruk yakhi Assam gi Bodoland Territorial Council BTC gi mikhal ngarang ingtap na loisin kre vote thadabagi chang sada 93.9 oikhi mikhal asida thoganingdaba thodok amata thokibagi paw leite
Sribhumi Jilla Police-na aronba pau phangbadagi ngarang Assam Tripura ngamkhaigi Choraibarida akhanaba operation ama chathaduna gari amagi aronba chamber da hablamba yaba tablet lising yangkhai phagatkhre phagalaba yaba tablet sing asigi kaithel ki mamal lupa crore ani makhairom oigani haina panari thaudoga sida police na miyo ani phagatuna thijin humjinba haukhre. Committee on Career Counseling and Guidance Poilapul na sinduna nongmagi oiba mahiroi singi Career Counseling Program ama lagliba September gi kunipan nongmaijing numit ki nungthil gi pung ani makhai taba matamda Kasar Binakandi Part 2 da leiba Moirangthem Deb Singh Memorial Academy da pangthoklagani thauromasigi mifam apoina committee asigi chairman oiriba Hizam Syam Kumar aduga chief guest oina SS Career Solution Imphal gi director Sanjenpam Silomi Sarujagani thauramda ikai khumnajaba mithung oina Assam Sarkar gi retired additional secretary SCS Arambam Nandababu Moirangthem Deb Singh Memorial Academy ki headmaster retired Major Purisaba Manidhon amasung SS Career Solution Imphal ki director Sapam Joychandra Sarugagani committee asigi convener RK Minarani Debina taramna okpagi warol pigani aduga Singirbon PK College ki principal Ingudam Nilbirna keynote address lantokani mahiroi singi tunglamchat ki damak lamjing lamtak pinabagi pandamda silang liba thoromasida mahiroi sing amasung guardian singna saruk yabina naba sililang libagi maikaidagi nolukna ningsinglakli. Lakhipur gi Rajabazar Block Congress Committee puma pangal kankan hanabagi damak committee gi in charge Dr. Maimom Santi Kumar gi luching makhada mandal committee kaya gi thobuba singaloinana mipam pangthoktuna Ariba Congress ki thomi singbu party da mukhana pusilakna ba pungning singsinkhre khongjang asida Sri Bijon Soklabaida BJP thadoktuna Congress da saruk yakhre hairi thauramda Dipajoti Barwa Syamoli Tati amasung Tapos Das na singba saruk yakhi numidasida Assam gi laikhitraba saisakpa Jubin Garg ki saktamda haikat lekat tamduna ikai khumnajaki bagaloinana awapa phongdokre Nakalamaromda Dr. Maimom Santi Kumar na DCC Secretary Syamoli Tati amasung VP Dibojoti Barwa ga loina nangarang Baladhon Baganda Chatuna Harinagar Cooperative Society gi hanagi chairman Nogendro Tati na laikhitabada ki imung manungi awabada sarugyamina-khre. September gi tara teretagina October gi tang ani phawba chathagataba swasthya hi seva campaign lisingani ga kunmanga gi sit sengbagi sarukama oina ngarang lead district manager Jiribam Waikhom Birendra gi meeting makhada Manipur State Cooperative Bank Limited Jiribam branch Babupara gi akoibeda sit sengduna luna na thamnana bagi wakhalonda social service pangthokre MSCB Limited Jiribam branch na silangduna pangthokiba thoromasida branch asigi branch manager Ngaumi Dobai Bank Staff Singh MSRLM Jiribam District ki in charge Wahengbam Premchan Wangkem Pramojit Financial Inclusion amadi MSRLM na ngaklo piriba bank sakhi community facilitator Singh Kedar Singh Nongchup ngakpi Jiri Women Multipurpose Cooperative Society Limited Jiribam CLF ke staff OB amadi MC Singh aloinana khusamnaduna social services si pangthokibani hairi. September gi tang kunithoi ngarang ningthau kaba numita Jaribon leiba ki manung chenna leiba Chengbil amadi Kwaliparda Manipuri Autonomous Council Demand Coordination Committee Assam gi miyut singna Assamda chahi cha kayadagi hundarakdaba Manipuri singi oina Autonomous Council ama Assamda sembio haiba iho gamari leinana awareness campaign pangthokre Chengbilda chathakiba campaign asida Manipuri Autonomous Council Demand Coordination Committee Assam gi Vice Chairman Romen Luang Joint Convener Rosen Irom Okram Lakikanta Executive Member Khetrimaim Indra Kumar Ningtambata Khelambam Thogan Maruki President Nepram Monindra amadi Chengbil gi Maira Paibi Singh Sarugyaki amadi Kunasigi Masak Nairaba Ahalaman Kayasu Thormasida Sarugyaki Loinana YMCA gi Central Committee ke Advisor Ngangom Sanjoy Dr. Mangansana YMCA Hailakandi Branch ki President RK Joyjit Thingom Khun Konunglaikai gi In charge H Maipak Maira Paibi Luki N Gokulei Well Wisher Khetrimaim Anil H Bira Singh Rajesh Sharma su campaign asida sarugyakhi hairiba campaign asida Chengbil khunjagi miyamda Autonomous Council haibasi karino amadi
ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯊꯧ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯅ ꯆꯤꯡꯕꯒꯤ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯃꯔꯝꯗ ꯏꯕ ꯆꯦꯖꯥꯏ ꯑꯃꯁꯨ ꯌꯦꯟꯊꯣꯛꯂꯝꯈꯤ꯫ ꯈꯨꯟꯖꯥꯒꯤ ꯃꯤꯌꯥꯝꯅꯁꯨ ꯏꯍꯧ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯕꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯒ꯭ꯋꯥꯂꯤꯄꯥꯔꯗ ꯂꯩꯕ ꯀꯜꯆꯔꯦꯜ ꯀꯝ ꯌꯣꯒ ꯁꯦꯟꯇꯔꯗꯁꯨ ꯍꯥꯏꯔꯤꯕ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯁꯤꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝ ꯀꯥꯝꯗꯦꯞꯀ ꯄꯨꯟꯅ ꯒ꯭ꯋꯥꯂꯤꯄꯥꯔ, ꯖꯂꯥꯝꯄꯨꯔ ꯑꯃꯗꯤ ꯋꯥꯡꯈꯩ ꯂꯩꯀꯥꯏꯗ ꯋꯥꯡꯈꯩ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯑꯃꯗꯤ ꯖꯤꯄꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ H. ꯕꯤꯚꯥꯁꯀ ꯄꯨꯟꯅ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯚꯥꯔꯠꯀꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯒ꯭ꯔꯦꯟꯗ ꯃꯥꯁꯇꯔ ꯗꯤꯕ꯭ꯌꯥ ꯗꯦꯁꯃꯨꯈ FIDE ꯋꯥꯔꯜꯗ ꯀꯞ 2025ꯒꯤꯗꯃꯛ ꯋꯥꯏꯜꯗ ꯀꯥꯔꯗ ꯐꯪꯈ꯭ꯔꯦ꯫ ꯒꯣꯋꯥꯗ ꯑꯣꯛꯇꯣꯕꯔꯒꯤ 38ꯗꯒꯤ ꯍꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ ꯗꯤꯕ꯭ꯌꯥꯅ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒꯅꯤ꯫ ꯆꯦꯁꯀꯤ ꯂꯝꯗ ꯗꯤꯕ꯭ꯌꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯃꯤꯡ ꯂꯩꯔꯕ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯚꯥꯔꯠꯀꯤꯗꯃꯛꯇ ꯃꯥꯏꯄꯥꯛꯄ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯅꯔꯤ꯫ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ, ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ꯫ ꯌꯣꯒ, ꯑꯦꯀꯨꯄ꯭ꯔꯦꯁꯔ ꯑꯃꯗꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤ ꯃꯇꯦꯡꯅ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ, ꯈꯨꯠ ꯍꯥꯏꯒꯠꯄ ꯌꯥꯗꯕ, ꯈꯨꯎ ꯇꯥꯡꯗ ꯅꯥꯕ, ꯁꯔꯨ ꯑꯃꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯗ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯔꯥꯂꯥꯏꯁꯤꯁ ꯑꯁꯤꯅꯆꯤꯡꯕ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯕꯨ ꯁꯤꯅꯤꯌꯔ ꯀꯟꯁꯜꯇꯦꯟꯠ ꯌꯣꯒ, ꯑꯦꯀꯨꯄ꯭ꯔꯦꯁꯔ ꯑꯦꯟड ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯏꯟ ꯑꯣꯔꯊꯣ ꯑꯦꯟड ꯅ꯭ꯌꯨꯔꯣꯄꯦꯟ ꯗꯥꯛꯇꯔ S. ꯆꯟꯗ꯭ꯔꯕꯥꯕꯨ ꯁꯤꯡꯍ ꯍꯣꯂꯤꯁꯇꯤꯛ ꯊꯦꯔꯥꯄꯤ ꯁꯦꯟꯇꯔ, ꯅꯤꯜꯃꯣꯍꯟ ꯀꯝꯄ꯭ꯂꯦꯛꯁ, ꯅꯤꯌꯔ ꯃꯁꯜ ꯖꯤꯝ, OB ꯔꯣꯗ, ꯐꯨꯂꯔꯇꯣꯜ, ꯀꯁꯥꯔ, ꯑꯁꯥꯝ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯠꯇꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯐꯥꯎꯕ ꯂꯥꯌꯦꯡꯖꯔꯤ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8638078821 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯕꯨꯛ ꯇꯧꯕꯤꯅꯕ ꯈꯪꯍꯟꯖꯔꯤ꯫ Admission open. July 2025 sessionꯒꯤꯗꯃꯛꯇ UGCꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯊꯥ 6ꯀꯤ ꯑꯣꯏꯕ ꯄꯥꯔꯥꯃꯦꯗꯤꯀꯦꯜ ꯁꯔꯇꯤꯐꯤꯀꯦꯠ ꯀꯣꯔꯁ ꯀꯌꯥꯒꯤꯗꯃꯛ ꯃꯤꯡ ꯆꯟꯕ ꯍꯧꯖꯔꯦ꯫ ꯗꯦꯟꯇꯦꯜ ꯑꯦꯁꯤꯁꯇꯦꯟꯠ, ECG ꯑꯦꯁꯤꯁꯇꯦꯟꯠ, ꯅꯔꯁꯤꯡ ꯑꯦꯁꯤꯁꯇꯦꯟꯠ, ꯔꯨꯔꯦꯜ ꯍꯦꯜꯊ ꯀꯦꯌꯔ, ꯃꯜꯇꯤꯄꯔꯄꯁ ꯍꯦꯜꯊ ꯋꯥꯔꯀꯔ, ꯏꯃꯔꯖꯦꯟꯁꯤ ꯑꯦꯟด์ꯑꯦꯝꯕꯨꯂꯦꯟꯁ ꯑꯦꯇꯦꯟꯗꯦꯟꯠ, ꯅꯦꯆꯔꯣꯄꯦꯊꯤ ꯑꯦꯟด์ꯌꯣꯒ ꯁꯥꯏꯟꯁ, ꯐ꯭ꯂꯦꯕꯣꯇꯣꯃꯤꯁꯠ ꯑꯃꯗꯤ ꯑꯦꯛꯁ-ꯔꯦ ꯇꯦꯛꯅꯤꯁꯤꯌꯟꯒꯤ ꯀꯣꯔꯁ ꯇꯝꯕꯤꯅꯤꯡꯕꯁꯤꯡꯅ ꯃꯤꯡ ꯆꯟꯕꯤꯕ ꯌꯥꯔꯒꯅꯤ꯫ ꯑꯥꯔꯠꯁ, ꯁꯥꯏꯟꯁ ꯅꯠꯇ꯭ꯔꯒ ꯀꯣꯃꯔꯁꯇ 12 ꯄꯥꯁ ꯇꯧꯔꯕꯁꯤꯡꯅ ꯁꯦꯜꯐ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯐꯪꯅꯕꯒꯤꯗꯃꯛ ꯀꯣꯔꯁꯁꯤꯡ ꯑꯁꯤ UGCꯅ ꯃꯁꯛ ꯈꯪꯂꯕ ꯂꯤꯡꯒ꯭ꯌꯥ ꯕꯤꯗ꯭ꯌꯥꯄꯤꯊ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯍꯥꯡꯗꯣꯛꯆꯕꯅꯤ꯫ ꯁꯤꯜꯆꯔ ꯔꯣꯡꯄꯨꯔ ꯄꯥꯔꯠ 2 ꯔꯣꯡꯄꯨꯔ ꯃꯤꯇꯩ ꯈꯨꯟ ꯃꯅꯥꯛꯇ ꯁ꯭ꯔꯤ ꯀ꯭ꯔꯥꯁꯔꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ IMPS ꯑꯣꯄꯟ ꯀꯣꯂꯦꯖ ꯏꯅꯔꯖꯤ ꯍꯤꯂꯤꯡ ꯁꯦꯟꯇꯔ ꯀꯦꯝꯄꯁ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯕꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9395732456 ꯅꯠꯇ꯭ꯔꯒ 9706554286 ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ꯫ Lakhipur online channel asibu yengbiribasingna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidribasingna subscribe tawbiu. Aroibada maruoiba paw amukhanna Rajya sigi miyamgi apamba matungina Jubin Garg ki postmortem amukhana pangthoknanaba Rajya Sarkarna warep lawkhre. Assamgi sagnaraba saisakpa asigi ngasi pangthokadaba poloibagi tharongga mari leinana Rajyagi mahiloisang khudingmak ngasi suti lauthokre. Bodoland Territorial Council BTC gi mikhal ngarang ingtapna loisinkhre. Sribhumi Police na Choraibarida operation chathaduna yaba tablet 50 rom phagatkre. Mahiroi-singgidamak career counseling program ama binakanida pangthoklagani. Manipuri Autonomous Council Demand Coordination Committee Assamna makhatana awareness campaign pangthokre amasung Dibya Desmukhna FIDE World Cup ta wild card phangkhre. Lakhipur online channel gi paw sanduk September gi tangki winadi matang asida loijare ki Khomjinba Pao tabirasi.